ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯜ ꯂꯩꯕ ꯄꯨꯟꯁꯤ, ꯃꯃꯜ ꯂꯩꯇꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯣꯕꯥꯔꯠ ꯃꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ, ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯃꯛ ꯁꯤꯗꯣꯛꯈ꯭ꯔꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ"꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯍꯥꯏꯕꯁꯦ ꯇꯥꯃꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯔꯣꯕꯥꯔꯠ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯃꯛ ꯁꯤꯗꯣꯛꯈꯤꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯅꯍꯥꯛꯀꯤ ꯅꯃꯤꯠꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯅꯤꯡꯕ ꯃꯃꯜ ꯂꯧꯔꯒ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯗꯅ, ꯌꯥꯔꯕ꯭ꯔꯥ"꯫ ꯔꯣꯕꯥꯔꯠꯅ ꯈꯨꯗꯛꯇ ꯈꯨꯝꯂꯛꯏ, "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ, ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯗꯤ ꯌꯥꯔꯣꯏ"꯫ ꯔꯣꯕꯥꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯊꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯃꯤꯠ ꯐꯥꯎꯕ ꯑꯗꯨꯛ ꯃꯃꯜ ꯂꯩꯕ ꯇꯥꯡꯂꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯅꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯃꯃꯜ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯤꯕꯅꯣ"꯫ ꯔꯣꯕꯥꯔꯠꯅ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯃꯤꯠ ꯇꯥꯡꯕ ꯀꯌꯥꯅ ꯐꯪꯅꯗ꯭ꯔꯕ ꯃꯤꯠ ꯌꯥꯎꯅ ꯑꯐꯕ ꯄꯣꯠ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯚꯥꯞ ꯇꯥꯍꯟꯕꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯣꯕꯥꯔꯠꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯔꯣꯕꯥꯔꯠꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯆꯃꯝꯅꯔꯛꯂꯕ ꯃꯇꯝꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯕ ꯑꯐꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯔꯤꯕꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ! ꯑꯁꯤꯒꯨꯝꯕ ꯃꯔꯨꯞ ꯐꯪꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇꯕ ꯋꯥꯈꯜ, ꯁꯣꯟꯊꯕ ꯋꯥꯈꯜ, ꯑꯣꯏꯔꯣꯏ ꯈꯟꯕ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯐꯕ, ꯑꯣꯏꯅꯤ ꯈꯟꯕ, ꯑꯥꯁꯥ ꯂꯩꯕ ꯋꯥꯈꯜꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯑꯁꯦ ꯈꯜꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯒꯗꯕꯅꯤ꯫